kari taramnigini Image PAODAM miyeng tabiribasing busurbalana khurumjari ngasigi maruiba pau pijari Ramsagi oja singna makhoigi demand tawraduna ngasisu makhatana wakat mifam phamki Tha amacha thagadaba Rashtriya Posan Magi Thoram Moreda hodokre Loinana Bihar ge CM Nitish Kumar na opposition leader singi platform ama semnaba hotnagadawri Pawmucha khaina pijari Sarva Shiksha Abhiyan SSA amadi Ramsagi makhada oza oiduna lairambadagi hokhiba chahi Englising ani kungi July thada Manipur lengakna loksen khraba Manipur gi apunba oza lising ahum chamri marifu amukhana samagrada thamlaga anoba account head tagi tolop logadabani haina Manipur lengaki education department gi education ace na thokiba order dubu yaningdaba fogdoktuna ngasi Kakching district zone gi oza singna district asigi ZEO office mamangda thabak leptuna wakat mifam phamkhre wakat mifam aduda we want same salary head don't victimize teachers don't discriminate teachers no segregation salary head haibana chingba thaba placard sing sizinaduna kholau kaya lauki ngasigi wakat mifam aduda saru yaramba M Ingo Sanakoba science graduate teacher amana phungdorakpada ngasi protest tawriba oja sing asi hokhiba chahi Englising ani taramathoi taranithoi taramari amasung Englising ani taratarukta Khankiba SSA amadi Ramsagi oja singni oja sing asina matam kuina wajarakpa adu khangbiduna Manipur lengakna hokhiba chahi Englising ani kunithoi gi July thada lengaki oja sing oina loksen bikibani oja sing asigi tolop education department ki oja singa chakmanana account head amadagi tolop logduna lakpani adubu laibak thibadi haukiba August 12 da education ace ki director na ZEO institution head singda fund proposal thagat laknaba amasung integrate tawkraba oja sing samagrada thamnaba warol ama thoklakpadagi order dugi mayokda Haunaruba naidana oja singna khongjang asi changsilakpani hiram asida education department ki mari lainaba singna ahenba pukning changbiduna integrate oja singi wakat sing asi tabiyu haiki ngarang akta deputy secretary education na tholakpa order magi matungina aikhoise oja kharana insil laga hariba agitation ji tawuni haibasi moina press note ama thopirei masi totally aranbani hariba mamangda ina panjagriba order sing asina letter sing asina aikhoisi haunaruba tawdana oja sing asigi thamoida asokpa amaga laibadagi aikhoisi magi ZEO singi mamang sida agitation asi yam democratic oiba mawongda tawbuni ZEO Zone 3 Thawagi Makhada Lairiba Ramsa Madi SSA gi oja singna makhoi salary gi head ase hongdok piganu state ki head ta adumak thambiu haina ngase su makata na Thawal mini secretariat manungda lairiba ZEO office mamangda wakan mifam phamduna khongjang changsili saruk yakhiba esana hal kauba oja amana phongdoklakpada hojik chathariba khongjang ase oja singna masana yana changsinjabani ngarang deputy secretary Elangbam Soniana athengbada thoklakpa order amada khongjang asi miyoi kharana insenduna tawbani hariba asi yumpham yaudabani oja ama oina angang singbu lairik takchage oja singe salary hongmogi order adu kakpiu haina phongdorakhi angkangudana numidang thorak press release amada oja mayamna thoroiba sentence da yauriba oja mayamna ngasi protest tawribasi oja kharana injel laga thorakpani haiba protest asi tawbasi ekhoi mannasade tasengna oja mayam singjiki marakta masa oja jingjina willingly isa na hojiki hariba marang ri chatharakliba head change tawbagi oja jingbu tongana thambibagi masa na pharokpa ithildagi ekoi oja mayam je thoga asi ekoi gi chathariba agitation ji maka chathajabani Kha Manipur College Kakchinggi IQAC na Kha Manipur College Alumni Association ga khosamnaduna college asigi multipurpose hall da ngase nungtel pung ahumlom tabada college asigi alumni meet pangthokre alumni meet asida Kha Manipur College Alumni Association gi president KSS
Sam Kishore Singhana preside taukibaga loinana senior alumni member sing KSS Chawwa founder Grace Cottage Academy Kakching amadi Nomaithem Narjit councillor ward number 6 Kakching Municipal Council college asigi senior most teacher Y Raju su daista phamki Tharamduda IQAC gi coordinator KSS Joy Kumar na keynote address pi bagaloinana lakhiba miyambu taramna okhi amadi chatliba tha September ge aroiba tang kumapan kuntrada NAAC peer team visit the alumni member singna saruk yana basu haijaki nasigi tharamda alumni member singi maraktagi Kakching Municipal Council ge ex chairperson Ambrogen amadi theater director Naurem Uttam Kumar na college ki chakhatna bagi maramda wangangki aduga IQAC gi maikaidagi Dr. N Subhash Chandra nasu alumni association phagatnaba wafam kaya thamki tharom sigi manung channa college sigi alumni association gi office room amasung association gi president na sangadana miyamda kusanaki Thobal district ki manung challiba lilong dagina khongjom phawbagi marakta national highway semgatpada soklaba lamgi compensation pibada atai lamga manadana Wangjing municipal gi area da hanthana piba asi lengakna amukka hanna athubada miyeng changbiduna chakmanana compensation pibiu athubada lengakna miyeng changsan biraktrabadi national highway sembagi thabak sing thingzilagani haina national highway new alignment affected land owners committee na phongdorakli ngasi Wangjing da pangthokiba pawgi mifam amada committee gi president Texam Rameshwar na phongdorakhibada matamgi matung ina chawkhat thorang paikhatpagi lengakna national highway sengbalakpa asi miyamna su taramna oi adugi sumathakta laikhom lainang amadi ufunna miyoi kaya ana ayek thokhanbata natana chathok chasinda khudong chadaba kaya su mayoknabana lambi asi semba thuna loisanba miyamna pami adumagbu chahi asigi June 13 ta DC Thobana thorakpa notification amada Wangjing lamgi mamal asi hana thokiba mamal dagi hantharaga square feet ta lupa 938 leplakpa asi patadar singna yaningde lupa 938 asi chada chama salasium gi senfam yawri haibanina square feet ta supnagi lupa Chani Humpunipan Makai Kakta Oire Wangjing Municipal Council gi areas da lepliba lamgi mamal asi sem komla kilo amagi mamal na hena wangli maramasena patada singi hingna bagi hak matpaga pangkak oire haiki ngasigi pawgi mifamadu da committee gi atai thaupuba sing amasung land owner sing su saruyaki Lilongda Thobanda Athokpamda aduga leiriba khangbo phawgi manungda lambi paktokna nan luna chalaga Wangjing hek haidarpo wangban dagina Wangjing bawgi marakta asoiba khara leiri si kari de soiri bano karamai torga menka kadage haibase yengbiu maramdi aikoi manadri base aikoi thingbagi wafam leite lendi surrender tawdana len pigrabani maram chaba paisa jingje phanganbiro moigi leibam tokwa mafam dan sembiro haibas deida Una tainana ngami habiki matada macet tugai dana ekta changjal lakuna maram moiduna satpam lakpam leitre ngasi Hospital Management Society District Hospital Thawal na nomagi oiba social service scheme ama District Hospital Thawal gi campus da pangthokre Dr. CH Memsa Devi Medical Superintendent District Hospital Thawal amadi CH Basanta Singha District Program Manager District Health Society Thawal na chingduna pangthokiba social service aduda District Hospital Thawal gi Dr. Singh Nurse Singh Paramedical Staff Singh amasung MTS Singh yauki loinana CRAD gi Staff Singh Hospital gi Outsource Staff Singh amadi Thawal Hospital da leiba Security Personnel Singh su saruyaki Dr. CH Memcha Devi Medical Superintendent phongdokibada Hospital haibasi luna nana thamba mathok sutai patient amadi patient party loinana Staff Singh infection tawdana bagidama regular social service asi pangthokpani haiki Hospital haibase akhoi infection laitanaba haibadi akhoi patient sing laga so ka infection tawgidanaba lagi akhoi lairiba akhoi worktoriba akhoi su haiba infection si laitanaba gidama talu nan haibase hospital amagi chapchaba akhoi laigadaba pandemic aduna asi akhoi organize tawraga akhoi staff singa punna social service sama asi langjaba si successfully akhoi work together. Ngasi ICDS project Technopol na sinduna
पोषण अभियान की मखाद था अमचुना चथगदबा राष्ट्रीय पोषण मागी थौरम हौदोखरे थौरम अदु ICDS टेक्नोपल की प्रोजेक्ट ऑफिसर सिनाम तंफा देवीना प्राइमरी हेल्थ सेंटर मोरेदा हौदोखिबनी थौरम असिगा मरी लैनना मोरेदा अंगनवाड़ी वर्कर्स सिंगना अवेयरनेस रैली अमसु PIC मोरेदगी मोरे बाजार फाउब चटकी रैली अदुदा अफब चिंजाक चासी अफब चिंजाकना निसागी महुत सिंसी अहानबा अंगांग उनबदा पैसा फंगी हाइबना चिंगबा खुलाव कया अमसु लाउकी थौरम असिगा मरी लैनना सिनाम तंफा देवीना फुंगदोलकपदा राष्ट्रीय पोषण मा हाइरिबा थौरम असि चही मंगा रोम वीक अममम ओइना चथरंबा अदु हंदक थागी था अममम ओइना पांगथोकलगनी सेप्टेम्बर था पुंबा पांगथोकदौरिबा थौरम असिदा न्यूट्रिशन एंड हेल्थ अवेयरनेस संदोकपगा लोइनना अहानबा अंगांग उनबसिंगदा सेल ओइना लिसिंग मंगा फंगनी हाइबा स्कीम असि PIC मोरेदा लाकपा मिरोन बिसिंगदा संदोकनी हाइना फुंदोकी हौखिबा अगस्त थागी कुलुमदोइदा सापम मनिंग लेकाइदगी हैक्रुजम ओंबी इबेतोंबी मपुरोइबा हैक्रुजम इनाउ कौबी नुपी अमबु सापम खुहौबी लेकाइदगी H रोमिकांत कौबा मियोय अमना खुद थादना तमथिना फुरकपबु यानिंगदम फोंदोकपा ओइना ngase सापम मनिंग लेकाइदा मियामना वकन फम फमख्रे नुपीदा खुद थाबा नुपा फादना दंडित पियु नुपी फुबा यानिंगदे हाइना थाबा प्ले कार्ड कया सिजनदुना अमदि खोलाव कया सु लाउखिबा वकन फम अदुदा सरु याखिबी लेकाइगी H सनाहल कौबी मेरापाइबी अमना फोंदोरकपदा नुपीबु ngami matagum hekta खुद थादना फुबा यानिंगदे मसागी लौ इंखोल कंजनबा येट पाहाइबसिदि महौसानी मदुगिदमक नुपी अमबु सिबयाना खुद थादुना फुरकपासि पेंदे थौदो असिगी मतंगदा पुलिसता कंप्लेन तौरुबदसु पुलिसना नुपी फुरकलिबा नुपा अदु फाबगी महुत्ता सोक्तुना लैरिबा इबेतोंबिगी मतै मनावबु स्टेशनदा तोइना तोइना कौदुना वहंग पाहंगलिबा असि अचुम्बा बिचार नते मरा लैबा मिगी नुपीदा खुद थारिबा नुपा अदु फादुना दंडि पियु हाइना फोंदोलकी सोक्लबी इबेतोंबिनासु नुमित अदुगी पेंदबा थौदोक अदुगी मतंगदा पाउदमलदुना अचुम्बा बिचार तौबियु हाइना फोंदोलकी मी कांता हबी जमजिना हेता नुपा माना मागी मरमनी हारे नुपी माजु मागी मरमनी हारे अदुगी मवाहौदगी खनबजिदा नुपी दुदा मथबाखिदा खुदुना नमझलगा थमगा मखौरी मे खायरगा मयाली मांग छिरदनो तौबिरमिजु मसिदा होदि फाबा कोइन मसिगी मरमनि पुलिसता कंप्लेन तौरे हंजनजा अदुजु ताबीबगी महोता बेकी मोइरे बि इबेतों बि हेगुम जिदा हौरा हंजल मोइना सोमन कौकोदना थादना लोंगा तोंगान बो ओना तेना बसा थांगतना लेबा मसि होदि अखोइना करम असुम लंबी थिबिगा दोरिबनो तेंथा खुंगंगी इंखलक लिबा नहारो सिंगबो अचुम्बा लंबिदा नमसिंगबदा मतेंग पांगनबा पांदम अमग लोइनना पांगंबम इंगोजाव फाउंडेशन साफोंबग लोइनना ngasi mahiroi singi ahanba prize distribution program cum quiz competition ama तेंथा मारोंबान दा लैबा पांथोइबी संगलेन दा पांथोखरे तेंथा खुंगंग सेगी मनुंग दा लैबा हंडर क्लास 10 अमदी 12 एग्जाम दा मार्क वांगना फंगदुना खुंगंग असेगी मिंचत पुरखरबा माहिरोइ सिंगबु ओक्तुना पुकनिंग थौगतपा अमदी वांजिंग तेंथा केंद्र मनुंग दा लैरिबा स्कूल माहिरोइ सिंगी ओइबा क्विज कंपटीशन अमसु पांथोखिबा थोरम अदुदा PA फाउंडेशन गी चेयरपर्सन पांगंबम ओम्बी प्रमो देवी एडिशनल डायरेक्टर एजुकेशन एस विशेषोर खुमुकचम ZEO थौबाल अरांगबम अनिल कुमार अमदी GP वुमेन्स कॉलेज इम्फाल की असिस्टेंट प्रोफेसर डॉक्टर वाइखोम रमेशना अथोइबा मिथुंग सिंह ओइना सरुक याखि हंदक पांथोखिबा कैडेट अमदी जूनियर जूडो वर्ल्ड चैंपियनशिप दा गोल्ड मेडल फंगदुना अहानबा इंडिया की जूडो गोल्ड मेडलिस्ट ओइरखरबी लिंथोय Janambambu taramna opagi thorom amangasi langjingda leiba group center CRPF na pangthokre thorom asida group center CRPF ki makok thongba officer sing personnel mahiroi kayana saruk yakhibaga loinana linthoi chanambamna gold medal fanglakpa sida harau taramba phungdoki thoronga mari lainana gold medalist linthoi na hai punsida mai pake hairabadi isana pamjaba lambi aduda thawai hakjang yauna honaba changi थवाई यावबा हिरम अमदा माइपुनना होटनबा मियोय अमतना पुंसीदा माइ पाक्तबा हाइबसी ओइरोय माहिरोसिंगनसु लाइरिक तंबा अमदी सानबदा पुन्ना होटनबा हाइबसीदा खुदोंग चादबा अमदी अवाबा कया थेंगनगनी महाकी ओइनदी थेंगनरखिबा अवाबसिंग अदो निंहनबा लेतना थेंगनरखिबनी मियामना महाकु तरामना ओपिबा महाकी मफमदा पीरिबा थौना अमदी थमलिबा थाजबा असे कैदौनुंगदा मांगहंदना हेना मिंचत पुरकपा ngमनबा होटनगनी हाइकी
Malemgi honglakliba ayeng asagi khal ngak senduna thamnaba amadi mayai kaba chinjaktagi lapna lainaba paujal loinana khongna mafam kayada chatuna paujal sandokliba environmental activist amadi national awardee Manikanta mutum opagi thorum ama pangthokre hairiba thorum asi ngasi international mutum trust na senduna konung mamangda leiba trust asigi office ta pangthokibani thorum aduda environmental activist amadi national awardee Manikanta mutumda trust asigi maikaidagi achamba khudol tamki loinana mahakna akoibagi fivam kannaba amadi mayai kaba chinjaki mayokta lauriba thaudangbu singthaba oina mutumcha tomthin khudol haina mingthon piduna ikai khumnaba utki thoromaduga mari lainana international mutum trust ki trustee founder mutum priyona haikibada naha oiriba environmental activist Manikantana global warming gi chaitheng nanglaba malem sibo amuk asangba malem oihannaba pandamda chathariba mahaki campaign sawgatba amadi mahakna lauriba thaudangbu pukning thawgatuna okpani mahaki wakhalon asi miyamna sawgatpagi tangai fadaba lei loinana mipum khudengna ngasidagi hauna malem asi kannaba pandamda u chara kaya letana thasi haina appeal tawki Amaromda environmental activist Manikanta mutumna mahakbu international mutum trust na opibabu tawbima khangba utlakpaga loinana makhatana malemgi aying asagi khal kairakliba asi kannaba amasung mayai kaba chinjak thingnaba leptana campaign kaya changsinkhigani haiki RK Sanatombi Devi Vidyalaya gi chahi gi oiba Jesus Day gi thoram pangthokpaga loinana school asegi academic session English ani kunmathoi kunithoi gi annual exam da topper tarakhraba class ki mairoi singsu felicitate tawkhre thormadu da RK Sanatombi Devi Educational Institutions ki director Jina Thongam RK Sanatombi Devi Vidyalaya gi joint director Meena Tongbram vice president Elangbam Lalit Kumar amadi school asegi oja mahiroi singna saru yaki Tharonga mari lainana director Jina Thongram na hai oja singdi mahiroi singbu maira chukhat pakhaktani makhataba mai pakna bahona badi chatra singi hotna zamangi makhapoli Mahiro Singi ahanbo ozadi yumda lairiba mama mapa singna oiribani nasigi oza singi numit asina lakbada mahiro singna oza singsu luna khanba amadi oza singna haiba wa induna tungda mai pakpa mikong thongba amadi samaj ki mingchat puraktuna leiba miyamgi seba tawba ngamba oyu haiki Thormasigi saru ama oina jati furup suna taba leba ama oiriba lamdam sigi tongan ba jati singi oiba jagoi thangta cultural items tribal furup singi dialect saba tongan ba jagoi kaya su school sigi mairoi singna uttuna tilliba miyamgi pungning pelanki English ngani kuntra fawbada HIV eliminate tawna ba pandam thamliba asida mipum khuding gyan ta hanna ba hotna bada media ge achoba thodang lei loinana newly adopted HIV and AIDS Prevention and Control Act 2017 asi mamutana khangba tangai fadi haina Ukrul District AIDS Control Official Dr. Yuthingla Basumna Phungdokre Manipur AIDS Control Society ke meeting makhada Khelen Thokjom Trust na sinduna newly adopted HIV and AIDS Prevention and Control Act English ngani ta tret ki matangda Ukrul gi Salom Laws ta pangthokba nongmagi oiba media workshop ta thoromapu oina saruk yaraduna mahakna hai Alarming oiriba Ukrul District ta asegumba program pangthokpa asi yamna maru oi loinana media yaudana asegumba thabak thorom sing miyam yauhanba ngamloi amadi thorom asina district sida lairiba mipum khudingda natana landam sigi miyamda kanaba fanghalagani phongdoki thorom aduda saru yakiba Khelen Thokjom Trust ke advisor Irengbam Aruna hai media gi lamda achoba thodang loramba Khelen Thokjomna pamjaramba media gi lamda thabak Tauriba singbu hena mating laiba thabak tawba ngamnabagi pandamda trust na tongan ba media workshop sensitization amadi fellowship piduna lakpagi saru ama oina HIV AIDS ki matangda miyamda mitmai oiba ngamnaba thoram paikhalakpani phungdoki ngasigi thoram aduda ki SS Deepak State TI Coordinator Max na Basics of HIV and AIDS Omazit Laisangthem IEC and Mainstreaming Max na HIV and AIDS Prevention and Control Act 2017 amadi Fanjawbam Langamba Assistant Director IEC and Mainstreaming Max na Media Ethics on HIV and AIDS reporting gi matangda wangangki vital role in our society and
It is a fact that we cannot do without your involvement. Mass media has a very great potential as an actor in public health system to improve the health of the general population. Regarding the scenario in Ukhrul and Kamjong about HIV and AIDS infection, it is very alarming. So far we have registered PLHIV, people living with HIV and AIDS, 1,786. Ngasi one day free dental health camp ama Hairopadu Pujari Chithekta Leiba AGAPE Kids Foundation School da pangthokre ngasi ayuk pung mapandagi ahum phauba pangthokiba free dental health camp adu AGAPE Kids Foundation School Medilane Pharmacy amadi pharmaceutical company ahumga khusamnaduna pangthokibani dental health camp asida dental doctor ahum nurse taruk amadi pharmaceutical company gi MR medical representative ahumgi staff tarukna patient chamaga umfuni thoida yaga mari lenaba laying chathaki amadi lemna hidaksu enthoki dental health camp asida child patient chamaga kunma thoi amadi adult patient nifumathoi layengki dental health camp asida Dr. Hemjitna layeng balak liba patient amadi patients ki guardian singda yabu matau karamna nadanaba luna nana thamgani amadi yana ekhoi miyobida kayagi matik kanaba pibagi haibadu macha khaina takbiki English ngani kunmari da pangthoka dauriba Lok Sabha Mikhal da BJP bu thengnana bagi pandam da Bihar gi Chief Minister Nitish Kumar September 5 da Delhi da lagtuna opposition du chingba seng unarana bathorang tauri Congress ki Rahul Gandhi amasung AAP gi lu chingba Kejriwal amadi left ki lu chingba singa su unagani hairi Thangja amasung Nomaijing da Patna da JDU gi National Executive amasung National Council famduna khanakibada English ngani kunmari gi Lok Sabha Mikhal da BJP ga thengnana ba opposition Luching Basingbu platform amada pusal hanna bathabak lokat laknaba Nitish Kumar da JDU na thabak sinakre haidi BJP ga kaina baga loina na Congress amasung Aam Adami Party gi Chief Arvind Kejriwal ga su mahakna unagadauri Bihar gi khwaidagi sangna CM oiraklaba Nitish Kumar bu opposition gi prime ministerial candidate ama oirakna bagi wafam lei haidi Uttar Pradesh ki Noida da Saba Twin Towers thukai khrabagi matungda tower gi mafam adumagta yum mayam sagatna bagi thawang tawragani haidi tower ani adu thugai khibada lupa crore changwa punna Rally Farm Supertech Limited ki chairman RK Arora na haikibada land cost handokhanna bagi wafam su khanakre haidi meter chamarom sangba Twin Tower ani adu explosive kg lising ahum chartet henba seasonatuna thugai kibani group housing project sanana ba makoida Noida authority na lam ekar taramari piri haiba wafam su RK Arora na phongdoki RWA na mafam aduda mandir ama sagani haibagi thorang leiriba adugi matangda hanglakpa wahangi paukhum mahakna haikibada RWA na masamaki lam hana leigadabani aroibada maroiba pau amhana pizari Ramsagi oza singna makhoigi demand tawraduna ngasisu makhatana wakat mifam phamki tha amacha thagadaba Rashtriya Posan magi thoram moreda hodokre loinana Bihar gi CM Nitish Kumar na opposition leader singi platform ama semna ba hotnagadauri ngasigi damakta di paudam matang asida loijire miyeng tabri basingbo amukana khurumjari